Ningombam Jamesbond gi thawai yaodraba Hakchang asi Imung Manungna Louraba Matung Kadangband Part 2 Mahadeva Ching Da Leiron chanduna aroiba mathou mangam pangthokkhre Aukiba December Kuntra da Kadangband Part 2 Mahadeva Ching da Kuki Khulai Paiva Singna Nongmai Kapsinduna attack Chatharpada Nongmai Maruna Panbadagi Laikidaba Ningombam Jamesbond atopaming Nanau gi thawai yaodraba Hakchang asi Mahaki Imung Manung Amade Laikai gi Miamna Jenemski Mirel Sangda Ayupung Nipalom Taba Adwaida Lobalaki Jamesbond gi thawai yaodraba Hakchang Jenemski Mirel Sangda gi Lobalakpa Mahaki apokpa Ningombam Ramesona hai Mahaki Masanupana Manung Matam Sadana Laikidaba Sipende Hauzik Lamdam Asida Toliba Irang Asina Madam Weraga Lamdam Asigi Mioikia Laikidre Irang Asita Nipan Helagba Fawba Center Amadi Stelingang Subsava Tabak Amata Lokatriba Sipende Zenkoki Narco Terrorist Singna no Manomagi Equagi Sing Hatpa Sikiang Quina Yengduna Laigado Ribano Sing Dana Law Amatam Paktana Law Amasat Pagimami Amatariba Sipende Hauzik Toliba Irang Asi Atuba Matamda Mahusagi Fibam da Hanzilaknaba Center amadi Stelingang Yangsin Bio Hainesu Mahang Makataki. I'm not Tamthina Harpa Mukudi, I'm not Tamthina. Then on the labor shop, Mama Masa, my group Mazati, Kanaway, Modi, Danganian labor Hamakalaman, Manakalibo. As soon as you Laxan Big, the Hyder, I couldn't maintain Loma, Napata Loma, singing a Loma, singing Kauna. Could Taviva, very the labor equivalent, could put in Viva. Can I do Santipuri, Santipuri? I'm Pujati, a Sasi, Mama Levanusiba, what does it do? Manamsaki, Manamsaki, Mama, Malamakam, Hina. Somebody thank to the Gomelan, listen you, Hina, from the game. Jamesbond gi thawai yaodraba Hakchang adu Imung Manungna Louraba Matung da Miyam gi khongsat amaga loinana mahaki mayang langjing taning mayai likai da leiba mayumda puraki athoba Ningombam Jamesbond gi Hakchang adu Zenemski Mirel Sangda gi lamlong rom da puraklaga lamlong thong landuna khongnang ari karak thangmaiban watham lerak Shana Kaitel Fauruga Uripok Kangsup Rom da Laktuna Mahaki Pongna Pamlamdam Mayang Langjing Taning Mayai Likai da Puraki Mahaki Thawai yaodraba Hakchang na Tongan Mafam Sing Fauduna Purakpada Lambi gi Nagye Taleramba Miamna Laikatuna Athawa Sigi Mafamda Ikai Kumnaba Utki Loinana Jamesbond gi Thawai Mirelna Yaifare Haiva Yauna Tongan ba Kolaukia Amus Lauki Kongsat aduda Arambai Tengol gi Thomising Susarugaki Jamesbond gi Hakchang Mahaki Pongna Pamlamdam Mayang Langjing Taning Mayai Likai da Leibayum da Puraklaba Matungda Mahaki apokpa apokpi Imung Manung amadi Miamna Haikal Iketamki Tungda Taning Development Club ki campus ta Puraktuna Maike Edongi Village Volunteer Force ki Thomi Singna Haikal Ikatamduna Ikai Kumnaba Utki Taramadudha Lamsang Esi gi MLA S Rajen Amuko gi President PS Nandoluang amadi Saknairaba Manipur Film gi actor RK Kaikuna Singbasu Sarugyaki Taning Development Club ki campus ta Haikal Ikatamduna Ikai Kumnaba Utpa aduda Lamsang Esi gi MLA S Rajen Hai Jamesbond Miam gi Yaifad Taurangi Damakta Khanba Amadi Khangba Naha Amani Mahak Asi Masagi Kulngak Nana Bahona Bada Laikidabani Laidik Laishu Tauduna Tungi Yumbi Oirakadaba Naha Singna Ngasi di Masa Masagi Kul Sing Shafana Tamnana Bakatokpa Amagaloina Kulngak Li Hauzik Lamdam Asida Oiriva Fibam Asi Mahusagi Fibam da Center Amadi Stelingak na Hanzilak na Bahona Basangi Haineshu Mahanam Kataki Horak Liba Naharol Singi Adugumba Tungi Manipurgi Yangamasi Atuba Matamda Maigai Animakta Karamba Tauraga, Solusalama Poraga, Peace Samadi Santi, Urupa Yagadage, Havase, Mara Sarkaram Sung Manipur Sarkar Anina, Atuba Matam Damasi, Aikoi Munna Kalaga, Tauba, Parehana Kali, Maite Yamsum Kuki Marakta Songnaba Lan Marami, Adubungasi di Moreda, Manipur State Force, Commando Singdabauda, Kukina Akalmamong, the attack Taudun Lerabauda, Aikoi Sarkar Singasina, Tumina Laitola Vibes, Masi, Parzamiamna. Pelam gani ay besoi thajade aduna athu matamda Manipur se government ama lairi sarkar ama lairi aduna sarkar ekoida government na kari tawgadage haibagi adugumba phire bado chap chana ngasidi Manipur praja miyamda lauthokpa chumani haidana yak thamjani Jamesbond gi Hakchang Mahaki Pongna Fam Mayang Langjing Taning Mayai Likai da Leiba Yumda Puraklaga Miamna Haikal Ikatamlaba Matungda Mahaki aroiba mathou mangam pangthokkhre oiriba Kadangband Part 2 Mahadeva Ching da Puraki Mafam aduda Miamna Jamesbond gi mafamda aroiba oina Laikatuna Ikai Kumnaba utlaba matung ngasi nungtil pung 3 taba adwaida Leiron chanduna Mahaki aroiba mathou mangam pangthokki Jamesbond gi aroiba mathou mangam pangthokpa aduga mari leinana mishi sigi matangda semkiba JSC gi convener Y Ibom Chana hai
Laingakna Maitei Furup Asi Mutkidanaba Honabiu, Kuki Narco Terrorist Singna Landarapa Asidagi Ngaktuknaba, Tampaki Loising Loya the Ladyba, Miamna Village Volunteers Sing Semgatuna, Maitei Furup Asi Kananaba Honabani, Masagi Kulngak Nanaba Honabada Jamesbond thawai Ponta Pikivani, Mahagna Lakidaba Siamna Sauna Mangzaba Amani, Ngasisu Mashamasagi Kulngak Naba Volunteer Kya Torak Kigani Haina, Mahana Makataki. Athauba Ningombam Jamesbond Gram Panchayat Mangana Pullaga Semba Village Volunteer Force ta Yarumbani Mahak Mamangda Narogi Togdang Pau Sigi Pau Misu Oirami Hari Mitai Puruk Nana Ngaksan Nanavgida Makta Koi Sumba Thawai na Ponta Pidana ngasi si Mahagi Leiron Samba si Koi pangthokkhre Aduna Masi Koi Mitai Purukida Makta Mang the Navagida Makta Koi Kankana Navagida Hena Tauna Hamna Navagida Makta Koi Hanasu Koi Hari Basing Koi Tauna Handana Siamgini Asugula Bajima Pangan Kananava Kokila Lobasinga Tengana Mangam Navagida Makta Lamda Masida Libiriba Amadi Masigi Akoibada Badigi Manipurgi Akoibada Libiba Koi Mitai Purupsina Asugulava Akoigi Magi Lamda Lejariba Koi Mitai Purupsingi Singje Koi Shakat Mathou Tai Habase Koi Site Hijake